Kanglaipa imagi maparigi update gi lokhocherke Governor Jayabalaga aramba chengol unakiba adubu Kuki Organization for Human Rights ko hurna yaningdaba fongdorakre khulai thingatpagi matam loiraba matung kari oirakani lainga ama semnabagi masing suna leiriba BJP gi MLA singna miyamna pamba matik chaba lainga ama semba ngamdaba haibasi miyamgi mamangda yamna ikainingai oiba thawongni haina Sibasena Manipur Pradesh gi President M Tombina fongdorakli ngasi babu parada paumising unaba amada M Tombina makhata na fongdokibada lamdam asigi Chief Minister oiramba N Biren Chief Minister from the resign tawkhraba matung numit marini hek subaga lamdam asida President rule thamlakiba si Kuki singi oina yamna harawa thawong oigani adubu President rule thamlakpa asina lamdam asida kari karamba fibamda lakpa yabagi haibasi lamdam asigi leiriba mihut singna yamna khanthaba matam oire President rule lakpadagi Governor na Lauthoki matungina state amadi central security force singna lamdam asigi tongan mafam singna combing operation chathadudon khulngak pasing fabagi thabak chatharagli Governor na Khutlai sing thingalakna balauthoki matam hayeng na loire matam loirabanina masigi matungda kari fibam oirakani haibasi tambangamdaba fibam amada leiri Manipur na India da tinkraba matungda India da Manipur da pigadaba amadi yengadaba miyeng sing amadi pangthokadaba thabak thoram sing ngasi phawba mapung fana amata pangthoktri haiki